tàu cổ miền Nam Tây là bộ phận nào? Tronglaobi tàu cổ miền Nam Tây mà. Long live. ngasi akoina phamjari bo kan mi phamase khaukiba tang kun ga manga yamna leibak thiba numit hajiba tare manipur ge tho ningta ba thodo ba thok tongan da issue sing asigi matang da mapungoina Tronglaobi da ekoi pikle ba ngang nupa masa amadi nupi masa ani bu kuki militant sing na koi yum da bom kapsin duna mia thina tok pe hwi tung da hai bi issue asigi matang da Kokomina maru ba thodang lawr duna ni tai ba da member pislu bagi tu Polako matam da kokomi ki thomi ama oiriba mayam Somorjit Maitai bu kanaguma mioi kharana haiba Tronglaobi ki thodo ba se loisin ba yana ba gi damakta haidi thodo ba se namsin ba yana ba gi mawongda kokomi ki thomi ama oiriba mayam Somorjit pu yamna tamthina purukpa se khoi yamna nungai jade masigumba thong ase tobigano masida se nariba mioi sing aikoi marani matungina leibo lenga asina koi chirak pibio amadi Tronglaobi ki thodo ba sisu koi government tumina lesin tobigano masida chenari ba uki militant sing asi isu koi gi government gi oiba ain gi ba tikcha ba chirak adum pibio hai wafam sing asi sinda langjari ba ngasi gi kon phum sinda langjari ba Naharol Yaipha Thousil Lup Umathel Umathel Meira Paibi amadi yuching gi mekai dige thamjari aduma koi gi ngasi phamjari ba mi phamasi koi Mayengbam Somorjit ta koi gi lebaki oiba isu koi gi tang kumanga ge dum ba ko community da rally ama khakta koi gi atamnana koi ima kharana Somorjit pu koi gi irang asi na thaina ba hona ba da phukiba du yaning da utpa oina koi gi lamdam asida leba Umathel gi Meira Paibi singna dum ba koi gi pen da do phongdok chabani sumaina tawdana koi gi lamdam asida sum loba ihau koi gi se so sing leitragadi koi gi Manipur asida matam karmaina koi gi miyamga khusumnana chatminagani aduna asugumlaba se so kya asi namthana ba hona ba se koi gi mama moina yajaningde haiba wafam ase koi thamjari koi gi April gi tang taretta taruk ki ahing taret lonaba da koi gi Tronglaobi de thokhiba thodok asi koi gi Manipur je leiba civil society khudingmakna akan ba ihau chathadana hojik phawgo loisandri loina na haiba ihau asi su koi patam leiba khudingmakta saruk yagani duga hojik maksu yazari adana koi gi sugumlaba se so kaya asi namtharaga ihau asi loisin khinana ba asing arang asi koi gi lepkhibagum tawi aramadana sugumlaba ihau asi matam chana koi lebak punamak hauminaraga yade haiba para ama India sarkar amadi Manipur sarkar da adunglaba para ama tambiba matam chap chare haiba wafam ase miyam da thamjari